ngasi ayu phong ki patuan tuan manipuri si phong singdigi maru oibe I pausing khongatsaraga manipur top channel gi meke digi myamda thamjigi ahanbada barak thong september da losinana bo honari ibo sowa imphal jiribam national highway kuntraga teret ki maru oibe thong ama oidiba makru thong matamga sunaba thong ama oina sagatuna ngarang sangakraba matungda atopa maru oibe thong ama oidiba barak thong su chief minister gi apamba gi matungina september tha phawbada losinana ba kana honari haina Bharat Infra Project Limited BIPL Imphal gi managing director Ningombam ibo sopuna phongdokre paumi singa unabada mahna hai national highway kuntraga teret ki maru oiba thong singi manungda ama oidiba makru thong union minister road transport and highway Nitin Gadkari amadi chief minister nongthongmom berena punna sanga pikre thong asi sabada manipur lengakna chauna mating pangbikhi thong asi sabagi thaba asida security na ehing nungthil naidana ngak sinduna thabak sukhi adumaktada thong asi miyamda sinaba ngambani maagna makhatana hai thong asi kumja english ngani ga taraga tariki November thadagi saba hawrakhibani makru amadi barak thong animak nongmatada urek uyum tamkhibani thong asi kumja english ngani ga kungi April thada loigadabani adubo maram khradigi miyamna thong asi matam sana khusinaba ngamkhidre masigidama miyamna ngakpiyo haiki maagna hai thong asi losinana bo honabada covid na maram oiraga mapalamdagi posai pusilakpa yadabagi awaba kya laiki Meghalayada thongi superstructure sing asigi masak sing tha ama hena panduna laiki madu state lagangna kana hona biduna thongi masak sing adu panduna lairambadagi pusin birakhibani thong asi sabagi thabak sa thaningai de company gi worker supervisor amadi labor mari thangna sakangdaba singna phajinduna thambikibadagi matam sangna thabak lepki loinana thabak suba sinmi amasu hatokpi khiba thengnaki loinana land acquisition gi problem yauna problem kya na maram oiraga target adu thong asi piba ngamdabani su haidi atopa pawamanamo MLA ahum hingat hallu haibu wakat ko na kakre Bharatiya Janata Party BJP gi MLA oirambadagi resign tawkhibadu Manipur Legislative Assembly gi speaker na ayaba pikhibadugi mayokta makhoi ahumna sana hanbidanaba amasum MLA oina adum lehanbinaba tharakwa petition sing High Court of Manipur na kakre resign tawkhibadu namphudani haiba wafamda tharakhiba petition sing kakraba makhoi ahum adudi Henglep Assembly constituency gi BJP gi MLA oirambati Thangjalam Haukip Tamenglong Assembly constituency gi BJP gi MLA oiramba Samuel Zendai amasum Nauria Pakhanglakpa Assembly constituency gi BJP gi MLA oiramba S Subhash Chandrani makhoi ahumna Manipur Legislative Assembly gi Speaker amadi Secretary Election Commission of India amasum Manipur Pradesh Committee gi Secretary gi mathakta Manipur High Court tharakhibani loinana ngasi court asigi Justice Lanusungkum Zamir amadi Justice Ahantem Bimol gi bench na tangkak manga thokna hearing sathaduna laklaba matungda ngasi aroibi hearing sathaduna order adu lauthokhibani haina sufungdorakli atopa pawamana July taraga taruki ehing nungyairigi pungkun gi mari Manipur pumba total shutdown torogani baiba bosi loikraba tara suba mari taraga motai suba IRB rifleman gi thabak haidoktrabadi thasi gi taraga taruki ehing nungyairigi Manipur pumbada pungkun gi mari gi total shutdown torogani haina all Manipur tara suba amasum taraga motai suba rifleman 2019 base gi JAC na thadorakpa sirol amana haidi sirol aduna hai Manipur lenga ki mafamda JAC gi maikai digi thabak haidok pinaba kayar hana haijaklabasu haidok pitana laidi maramaduna candidate amadi guardian singalonena all hill tribal 10 and 4 IRB rifleman gi JAC ga pullaga lakriba July taraga taruki ehing nungyaidagi Manipur pumbara pung kuning marigi oiba total shutdown torogani masida essential service ana layeng lining laisuna singba komthokani khongjang asida Manipur miyamna sagotpi hawragliba naharul kayagi punsibu maithakta ngauduna masagi oijaba kharagidamak thambasina tungda thoaningdaba thawdok wathok kya amadi crime kya tholaknaba masa oigani total shutdown asida thokpa apaphatagi teksak punamak Manipur lengana pugodabani haina su serol aduda makhatari atopa pawamana ahum suba web tholakpa yabagi paw singbu nongsingi pawgum laina khanare government ngakthoknabagi kanglon singbu sathina thugaiduna miyamna hill state singda mapai satnabagi paw sing aduda khudombi
थिल्लदुना कोविड की अहुम सुबह वेब अमगी मातांग मांगजौनना फोंदोप वार्निंग सिंग सोइदनमक यामना हक्सिनना लौगदबनी हाइना हेल्थ मिनिस्ट्री न ngasi फोंदोखरे मसिना हिरमसिगी मातांग सेंटर दगी अहुमलक सुबह वार्निंग नि मसिगी ममांग प्राइम मिनिस्टर नरेंद्र मोदी न मरिरक सुबह ओइना ngasi मिफम अमदा फोंदोखरे अहुम सुबह वेब अदुगी मरमदा मांगजौनना फोंदोप वाफम सिंगु मियामना नोंगसिंगी पाउ सिंगुमना यामना लाइना लौनरे अहुम सुबह वेब की मांगजौनना फोंदोखिबु वाफम सिंग asi यामना हक्सिनना लौगदबनी हाइना ngasi नुमिदांग वाइरमगी ऑफिशियल पाउदमदा हेल्थ मिनिस्ट्री की सीनियर ऑफिशियल अमना हाइकी हाइनसु फोंदोरक्ली मियामना मखोय जेल थंबगुमना फावरी मरमदुना मखोय मयुमदगी थोलखिबनी हाइना मियामना ngangnakhiba pausing leiri haina makna makhataki haukiba sayol pandemic asigi marakta lamkoiba miyamna Himachal Pradesh ta thomjinarakibagi saktam sing aduna leba asibu thamoi su onkhre haina su paudamnakhi makha satharak poina to papawa mana covid ke laisani hena phibam soolaba Assam gi khungang singda kini yonbada sienaba ahum fare Assam da lairabana phibam ka hena soolaba khungang khara da khunja singna makhoigi kini sing yonbagi thabak satharakle masigi wapam asi sayol sigi angan basarukta Morigaon khungang da leiba dakhin daramtul khungang da ejen ama amasum atopa mi ani phaduna police ta khusinnarakpadagi khangnarakpani haiki mafam adugi khunja singna media da thadorakpa warol amada dakhin daramtul amasum masige lonaba khungang singdagi yamdrabada mi kunthraga mathoina haujuk phawbada makhoigi kini singyon thokre haibigi report tawrakre khungang sing adugi matung ina lairaba khunja kharadi makhoina lauruba lon sing singdoknaba thaba asi paikhatpani amadi atopa kharana imung manung singi layengnaba aduga kharana sel thungi phibam phattabana thaba asi tawbani haiki lairabana phibam soklaba mi singadu ayamana farm laborer sing natragana nomagi suraga sabani amadi makhoi hauzik covid ki laisat asina maram oiraga ka hena phibam soksile haiki kini yon khraba mi singadu masigi thaba asida maraki mi oiriba singna Kolkata da pukre aduga private hospital singna surgery sing satakhre su haidi aduga Morigaon district SP na sienaba mi ahum fare ain spau sigi likhun sina makhata na phungdorakli makhasa tharak poina to papaw mana private security agency khrana thabak lawbada lupa lising nifudagi lakh ama fawa lawre Manipur da leiriba tuan ba central gi mahiloisang singi Manungda Central Agriculture University CAU National Institute of Technology NIT amadi National Highways Infrastructure Development Corporation Limited NHIDICL na singba asoba mahisang amadi loisang singbu ngak sienabagi civil security personnel sing provide tawriba Manipur da lairiba private security agency khrana hairiba makhoigi personnel sing adu lowa matamda mioi amamamda lupa lising nifudagina lakh ama phawbagi mayada lawre hairi karigumba thaba amadi tawjaningba atopa senthok lambigi pambai leijadraba Manipur gi tuan ba loijing loya athapa khungang singdagi laksaba masagi humang mamalna sel tanjaduna yumgi leita lairada kharadang oirebasu mating pangjaningba atopa thabaksu phangdabadagi private security guard oirebasu yare haina sangjarakhiba naha kayadagi state asida leiriba private security agency kharana makhoibu recruit tawba matamda lupa lising nifudagi hauraga lupa lakh amadagi tadana laure haibigi paw phangbadagi pauksi esina akhanana asigumba private security agency gi miyeng makhara security personnel oina thabak tawriba miyoi kharaga hakthengna wari sarubada makhoibu appointment pirakhibada se laure haibu wafam asi chapsana confirm tawba ngamlakhibani Hauzik private security agency farm kharagi makhara security guard sing oina tuan rank ta thabak tawriba miyoi kharana makhoina thabak sing asi sangbada se laure haibigi matana wari sanarubada makhoina hai Manipur da leiriba private security agency kharana haukiba sai kharadagi security lawbagi thabakta adumak se lawduna lakhi haina su phungdorakhi atopa pawamana session judge Imphal West na order sing laukthok tuna case ahum dispose tawkhre sei kunthraga nipan amasum taraga mathoigi mamangna police na arm act yauna attempt to murder gi matangna lakhotkiba session trial case anigi accused manga acquit tawki aduga attempt to murder gi case ta accused ama conviction pikhre Uripok Serap Court Complex ta leidiba session judge Imphal West aribam Guneshwar na court asigi puwari da han boina nong matada
ngasidigina sahi 39 gi mamangna police na lakhotkiba case ani amasum sahi 13 gi mamangna lakhotkiba case amaga punna tungan ba session trial case ahumgi judgment amasum order lakthoktuna case ahumak dispose tokre ngasi lakthokiba judgment amasum order sing adugi manungdagi attempt to murder gi case adugi FIR number 70 close to 2010 case asi Imphal police station IPC section 307-326 की मखादा ngasidigina sei 13 romgi mamangda nagamapal kangjabi leirakta leibi thangjam thamsa mapuroiba TS tombabu mahakna poksaba masanupa Joy Kumarna thangpak ama paiduna hatnanaba hotnarami habigi charge ta lakhotkiba case ni police na thangdoksigi matangda case asi lokholaba matungna masigi charge sheet CJM Imphal West ki court ta thagalakpadagi court asina accused ni hairiba miyoi asigi mathakta cognizance lauraga case asi session court asida August 8 English ngani ga taraga ni pana commit tarokibani adomoinama case asigi lisang sina satharakiba wayel ge aroiba sarukta masigi hearing tha asigi ahum English ngani ga kun ga mathoida pangthoklaga reserve tawduna thamnakiba judgment amasum order na ngasi lakthokibani case asigi wayel de accused ki maikaida legal aid council I Lenibala lepki aduga prosecution gi maikaidana additional PPA Nilasandra lepki case asigi wayel the accused asida sidiba maral sing aduga mari leinaba eyewitness leitabaga loinana soki haidibi accused ki mama asigi maikaidagi su mangonda attempt to murder gi offense satharaki haibigi wafam tholakidaba amasum prosecution gi maikaidagi su sabsaba evidencing matik sana puthokpa ngamkidi adumainama court na CRPC gi section 313 gi makhada accused asida satakiba examination da mahakna mahaki apokpa mamabu phu saiki haina phongdokiba wafam adugidamak mahakpu fine yaudana tha taruki phadok pire haiduna lakthoki amaromda ngasidagina sahi 39 lomgi mamangda mayang Imphal police station na register tawduna lakhotkiba tungan ba case ani FIR number 124 clause 11 1983 under section 457-307-35634 IPC amasum 27 Arm Act 1959 gi accused anibuna ngasi pikiba court ki order na case asidagi acquit tawki case asigi wayel tha asigi ahumda satakibada accusing oiriba yanghoijam manimatum alias ibomsa amasum namoijam gambirbu acquit tawki aduga atopa police station asina sahidumaktada lakhotkiba case FIR number 11 close to 1983 under section 395-397-121-121 AIPC gi 25 clause 1 clause 10 Arm Act amasum 13 UA clause PA ki makhada phaduna wayel satharakiba singmaijin thongam laikai digi thongam girani Elias Sarat Elias mayambam sai humfugo teret apokpa TS selungba huidro Manikumar Elias abothe sai humdra apokpa koireng mayang Imphal amasum Sanjay Mangi Elias singlem sai yangkhai ga mapan apokpa ibosau sirang khunau maning laikai busu ngasi pi khiba court ki order asina case asidagi acquit tawki case animaki wayel satharakpada 21 mangagi maikaida legal aid council TS thazamanbi luwang lepki haina phungdorakli atopa pawmanamu hidak kapkani laktholuraga leiti haiduna kapidre Kaksing district ki manung dalai riba irengban khul asigi khwaidigi nakpa leng sangsing palel dalai riba primary health center asina oibadigi khul asigi haujuk pawbada hidak kapthokadaba wa liba sada khumfuga manga romgi miyoi singbo covid vaccine kapthoknabagi damak hairubada soiduna kaplagani hairakpadagi miyamda publicity satuna laktholuraga hidak leitre haiduna kapiradre hairi hanasu pawsina su phongdorakli atopa pawmanamo jail da thajinkre covid vaccine kap triba miyoi mari da vaccine kap re habigi certificate pirubani haiba Thawal Moijing high school gi primary teacher oiriba Thawal Moijing lamkhai digi AMD Rafiq Ali apokpa AMD Ahmad Ali ngasi CJM Thawal gi court puthoklaba matung judicial remand piduna jail da thajinkre ma haukiba July 5 da Thawal police station gi manung sana leiba Thawal awang laikai gi community hall da pangthokiba mass vaccination program amada ma na vaccine kap taba miyoi marida vaccine kap le haibigi certificate issue torambagi dama police na fagat khibani haina su pawsna phongdorakle atopa pawmana assembly gi staff ani positive oire
Manipur Legislative Assembly की Speaker Y Khemsan की मियंग मखादा ngasi Assembly Secretariat की staff singi oiba COVID-19 की mass vaccination amasung testing drive ama Assembly Complex satakre Assembly Secretariat की पुन staff पुन marfuga matui test tawbada staff ani positive oiba thenaki aduga staff yankhai gi nipana COVID vaccine kapthokhi hairi henasu phongdorakli atopa paw manamo AR na UG ani fare IGAR South की मखाद लेबा असम राइफल्स कांगबू नंगरांग इम्फाल वेस्ट डिस्ट्रिक्ट की एरिया अमदी कामजोंग डिस्ट्रिक्ट की एरिया रा थी बहुम सथबदा PLA अमदी प्रिपा की कदर अममम फारे हारी असम राइफल्स की कांगबू न सबसाबा पाव म फंगबदी ऑपरेशन सथबदा फारबा मियेसिंग अदु नंबोल अमदी कामजोंग पुलिस स्टेशन मखाता न थिगनबा खुशनखरे हारी हनसु फोंदोरकले लोशिलकपोइना मसु मखासा थरकपोइना मयामदा स्टेट की वांगमदा पाव खरा हबसगे एक्सीडेंट इमुंग अमगी मिये मंगा सिरे लुहोंग वसलुबा मिये मंगा लाइबा पोकपन नुमी की अयुक्त मखोइना तोंगलिबा कार अदुगा मायोकनबा माइकेदा लाकपा ट्रक अमगा थेंगाइनबदगी सीखरे थौदो ओदो वाराणसी लखनऊ नेशनल हाईवे की जलालपुर पुलिस सर्कल न कोन मफम अमदा थोखिबने थौदो अदुगी मतांग चीफ मिनिस्टर योगी आदित्यनाथ ना अवाब फोंदोखरे लाइखिद्रबा मियोइसिंग अदु वाराणसी लुहोंग यावरुरगा हलकपने मखोई इमुंग अमगी मियोइसिंगनी कार अदुगी ड्राइवर ना उइरगा गाड़ी थौबदगी एक्सीडेंट दु थोकिबा ओइरंबा याय हाइदि थौदो अदुदा मियोय अमा फिबम थिना सोखि हाइना पाउसना फोंदोरकले साथीरबे एक्सीडेंट अदुदा कार अदु मसुप सुपसिनखि अमसुम हाक्सांग सिंग लाथोकपदा ग्यास काटर सिजनखि पुलिस स्पोकमैन अमगी मतुंगिना हाक्सांग सिंग अदु पोस्टमार्टम तौबा थाखिबगा लोनेना मखा ताबा इन्वेस्टिगेशन सथारि सोहाइदि अतोप पावमना डिस्ट्रिक्ट अनिगी ममिंग सिंग होंगनबा नोटिफिकेशन थोखरे तेलंगाना गवर्नमेंट डिस्ट्रिक्ट अनिगी ममिंग होंगनबा नोटिफिकेशन अमा थोखरे चीफ मिनिस्टर के चंद्रशेखर राव न हौखिबा थादा लाउथोखिबा मतुंगिना वारंगल अर्बन डिस्ट्रिक्ट हनमकोंदा हाइना नौना ममिंग थोलगनी अमसुम वारंगल रूरल डिस्ट्रिक्ट मिंग होंगबदुगी मतंगदा ऑब्जेक्शन अमसुम रिप्रेजेंसिंग सबमिट तौरकनबा गवर्नमेंट था अमगी मतम पीखरे अतोप पाव मन नुपी अमना लुपा लिसिंग यांखैदा अंगांग योनथोकनबा किडनैपिंग की वरी सेमजिन सजिनख्रे था अहुम सुबदा ngairiba मचा नुपाबु लुपा लिसिंग यांखैदा योनथोकलगा किडनैपिंग की वरी अमा सेमजिन सजिनबगी दमक नुपी अमा फारे अदुमैनमा कंप्लेन तौरखिबा पुंखरगी मनुंगदा पुलिसना CCTV फुटेज दा येंगलगा अंगांग अदुगी खुंगुल लिबा ngamkhi ममा अदुगा लोइनना अंगांग अदुबु लाइरमलिबा नुपी अदु फाखरे लोसिलकपोइना मरुएबा पाव खरा खुलाई पाइबसिंगनि इंजीनियर यावना मिये अहुम किडनैप तौखरे थीबा खंगद्रि ngasi nungthil pung ahum lom taba matamna Tamenglong district ki tausemdagi Kaifundai Fawbagi marakta National Highway Infrastructure Development Corporation Limited ki makhara subcontractor oina thabak suba agency amagi engineer yauna miye ahum sakhangdaba khulai paibisingna kidnap tawkhibadagi thiba khangdre haina press na phama pawgi source amana hairi पाउस मखाता हाइरिबदि एजेंसी अदुगी इंजीनियर यावना मखोय अहुमना बोलेरो MN06 LB 0981 दा लंबी सेमरिबा मफम अदु येंगसिननबा चटपा खुलाई पाइबसिंग अदुना लंबीदगी किडनैप तौखिबने थाउदो असिग मरी लैनरिबा तमेंगलोंग डिस्ट्रिक्ट की ASP यावना जरिबम पुलिस स्टेशन की ASP द रिपोर्ट तौखि लोइनना किडनैप तौखरे हाबिगी पाउ हेक फंगबगा जरिबम की ASP यावना कमांडो की अपुनबा टीम अमा लोइनना खुलाई पाइबसिंग अदुना मखोय अहुम अदुबो किडनैप तौरबा मातुंगदा पुरंबा याय हाइना थाजबा मफमसिंग थीबु हुमगी थाबक सतकी मदुदा मखोय अहुम अदुना तोंखिबा बोलेरो जीप अदुदी काइफुंदागी जगह अमदगी रिकवर तौरे अदुबु मखोय अहुम अदुदी हौजिक फावबा थीबा खंगद्रि लोइनना मखोय अहुम किडनैप तौरिबा हौजिक फावबा कनागुम लुप अमतना क्लेम तौरकपा लैत्रि हाइना सु फोंदोरकली तेंतंगना अतोपा पाव मन स्पुतनिक 5 सेप्टेम्बर थादगी इंडिया दा सारगने कोविड की थर्ड वेव लाकपा हौरे कोविड की डेल्टा वेरिएंट असिदगी सादा मौद्रा ngakthokpa ngammi haina claim tawriba Russian saba vaccine Sputnik सही सिगी सेप्टेम्बर थादगी पुणे दा बेस तौबा सेरम इंस्टीट्यूट ऑफ इंडिया ना पुथोकपा हौरगने हारि रूसियन डायरेक्ट इन्वेस्ट फंड RDIF की मैकेदिगी फोंदोखिबदा इंडिया सही दा स्पुतनिक 5 वैक्सीन असि मिलियन डोज सहूंगी मथक्ता पुथोकनबा हाइना टेक्नोलॉजी ट्रांसफर तौखरे वैक्सीन असिगी अहानबा बेस असि सेप्टेम्बर दा पुथोकनबा पंदम थमली टेक्निकल ट्रांसफर प्रोसेस की सरू अमा ओइना सेरम
Institute of Indiana Gamaleya Center digi hanana sel amasum vector samples fangle hairiba import tawbigi process asida Drug Controller General of India na ayaba pibaga loinana cultivation processing hokre so hairi Amaromda Malem gi leba khara dadi COVID ki third wave asi hana lakpa hore nungti numit khudingi malem gi oina COVID ki anova case lak ahunga point mapan gi mathak report tawri haina National Expert Group on Vaccine Administration for COVID-19 NEGVAC gi Chairman Dr. Paul na fongdokre Health Ministry da routine oina pangthokpa press conference amada NITI Ayogya Health ki members oiriba Dr. Paul makhatana haikibeda say asigi ahobu sarukta COVID ki second wave ki matamna malem gi oina nongmada COVID ki case asi lak mapan gi mathak report tawri nungti nimit khudingi Prime Minister gi maikaidigi India da COVID ki third wave asi karamba matamda mayuknagadagi haina khanabagi muhutta third wave asi karamna thengnagadagi haibaromda miyeng thamlaga thabak tawgadagi haibigi akanma miyeng thamli hairi leba asida COVID appropriate behavior singangna sataba maru oina face mask uptaba kya yauribasigi matang Dr. Paul na makhatana haikibada kanaguma singna face mask uptana masada sore fully haibigi complaint kya sulai adubo social distancing ningthina mental tawrabadi face mask uptrabasugay haiki COVID vaccine gi award pa leibra haina hangbadadi state singa ningthina coordination laina thabak tawi haikhen sufung dorakli loshilak point ato patien ma pawaman official tare suspend tauna ba CM da se thakre court investigation natragana trial sa thariba veterinary loisangi handak the director SARS puri ba Dr. CS Nandakishore yaun official tare government of India gi Central Civil Services Clarification Control and Appeal Rule 1965 CCA Rules 1965 ki matungina thabak suspend taunaba criminal case criminal miscellaneous number 44 of 2021 at CGM Impal East ki complainant oriba S Indrananga Chief Minister Veterinary Minister Chief Secretary amadi Commissioner Veterinary da se thakre hairina pau sna makhatana sa fongdorakle dugmam hosiko ina di matang se lusinjarage dugo pathoksa ki bruso ki bulan ki yor sanga pigani anabu ipau sanga update pizaraki miyam ngamina sihan channel siki mekeri ki miyam la thamjaren thank you